Puno kulzori mayong taram no oksari. Nasi mayam kita mukta pudun laksaray breakdown hadi top 5 ranking asi when wine kanjay si video si hodi mamang matala then je subscribe to view like to view video sigi description link ama hapsirong game channel subscribe to view my YouTube channel card tat bani top 5 asi mayamna Steve Rogers haina khangnaiba haibdi Captain America di thamjage asi magi Steve Najon to Congress super serum kasing dei magi powerful oiraba ama oiki ona made yamna kanba superhuman strength magi asi praman haibu mana tawang ambaji yam ugre haidi hajara roige yamna si famous oikiba Captain America ada top 4 asidi mayamna Peter Parker happy mayam Spider-Man khangna wasu tamje si Captain America gi mathakta thamena mayamna khambiramgani si Civil War na saki haibdi Civil War da Captain America ga Spider-Man ga lamba tawgiba haibdi despe macham tawgiba da Spider-Man na Captain America bo yam line up phukiba haibdi Captain America na phawa ngamgidaba Winter Soldier gi kin na du Spider-Man na yam line up khunam tanga phagiba ju oina na phakiba si Spider-Man gi strength asi yam kaningre haibdi magi strength asi no way home da yam na wa villain yam na fugai ki aduga far for home da na mana Mararembogi tower haki aduga no way home da phagi ade top 3 mayam na Tony Stark haibdi mayam na Iron Man hai khanna ba asi masi top 4 loin thamjage ade top 3 ko top 3 loin thamjage masi maje scientist ama orami maje magi partner wa sina oina mount saki da mana chawaktana magi mark 1 haibdi magi mark 1 Iron Man na si semki bada mana kana magi armor haibdi mark 1 2 3 4 si semki asi magi jo Steve Najon to Congress mana tawang madi leitre adagi sigi nanotechnology na sak in 5 years ni top 2 mayamna Caron Deadpool haibdi Captain Marvel win thamjage Captain Marvel si Tesseract haibdi Tesseract cube tagi power fangini adi mana mathong thangla pangmi tapte Tesseract te mana no kasro de maje kangi adagi magi strength a joino kangi tenon na tawul ete ko mana ladu ta to ki haibdi kem sangi de adu magi la leng de bida mana wang ngang de bida mana layer di magi power si tangkhalai haibdi pramana haibu Avenger Endgame na sakini Avenger Endgame da Thanos ki sensory but magi space su yam line thuai ki top 1 mayam na top 1 asi mayam na yabung thor si thamjage asi yabung thor asi di top 1 na thamjage madi pokpudi jawjar ko power ni na madi top 1 thamjage magi power si no mai sum hengalai mana thamoi kai ka sum hengalai abi magi wanda romani magi thamoi kai sum heli magi mama sikre ma fa sikre mai brother sikre magi mai matu sikre asi magi mai thamoi kai ra ba si tebeningai ka ulai traba sikre ma khanan adu si amana ma oigre top 1 asi thona thamni ji yamna mai roigani abi Captain Marvel na second thamena ma yamna warau bi kan Captain Marvel ji Tesseract tagi abi internet short tai power phang ma di
ꯅꯣ ꯍꯟꯗꯔꯛꯄ ꯌꯥꯕꯒꯤ ꯆꯥꯟꯁ ꯂꯩꯔꯝꯃꯤ ꯑꯗꯩ ꯊꯣꯔꯛꯏ ꯅꯣꯡ ꯅꯣꯡꯃꯩ ꯄꯋꯥꯔ ꯍꯦꯟꯒꯠꯂꯛꯏ ꯃꯁꯤ ꯍꯥꯏꯕꯒꯤ ꯃꯔꯝꯗꯤ ꯃꯥꯁꯦ ꯔꯤꯍꯜꯒꯤ ꯄꯋꯥꯔꯁꯨ ꯆꯦꯟꯖ ꯍꯥꯏꯕꯗꯤ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣ ꯁꯤꯜꯂꯛꯑꯒꯦ